Meeyambu Mit-Mai Panghaliba amadi khunnai asigi aran-ashoi pumnamak shemdokliba Shumang Leela matam Sangna namshillaga Thambasi Aphaba Natte haina Board of Governors EZCC Member Budha Chingtham na phongdorakli. Wafumasi Eastern Zonal Cultural Center EZCC na Manipuri ke Department of Art and Culture amadi Manipur State Sumang Leela Council na sillaga numit mangani chukna chathakadaba Sumang Leela Festival 2024 hodokpagi thauramda mahakna phongdokibani. Iboyaima Sumang Leela Sangna da pangthokpa thauram aduda chief guest ki warol piraduna Budha Chingtham hai mapanghaliba performing arts singi manungda Sumang Leela su amani Sumang Leela gi matengna Meeyam makeup thokan bagaloinana hiram kayada anauba lotion pidaba nate Malemgi ariba theater gi masak singi manungda Sumang Leela su amani Sumang Leela na lamdamasigi theater gi masak malemda ichang thona sak takpa ngamgani habisi mahaki achekpa thazamani mapangal leiraba Sumang Leela asi una mutharakpagi mami ama tarakliba asi nungnangba faudaba ngamde Hariba art form ase mapangal kalhandaba yadi haibagi pandamda Sumang Leela Festival ase sinbani EZCC da Theatre Festival ama pangthok nabagi matangda thakiba proposal ama ayaba piraktuna lupa lakh mangagi senfam kaitarapadagi festival ase sinbani Sumang Leela na miyubagi lijat honghanba ngamada natana tuhatpiba namtharaga thamba amadi khunnai asigi asoiba masak seng puthoktuna Meeyambu Mit-Mai panghanbada achouba thodang lori Sumang Leela muk freedom of expression phangba ate art form malemda leiramloi achouba macha amati angam athok khaidana Sumang Leela na mipum khudingmakta paujal piba ngamle asigumba mapangal kanba art form ase irang falang oina uraga machin menbagi thabak tawridabani Sumang Leela na khunnai asida lawriba thodang seng nauna amu masak taknaba khananai nabagi matam oire Sumang Leela gi mateng na mapangal kanba furum ama sangwatpa ngamgani hainasu Budha Chingtham na makataki Sumang Leela Festival 2024 hodokpagi thoramaduda Art and Culture ke Director K Dinamani amasung Manipur State Sumang Leela Council ki President Laishram Tombasu Presidium Member Sing oina sarugyakhi ngasidagi hauraga lakliba tang 19 fauba chathagadaba festival asida apunba Lila gi kanglup 10 na sarugyari Sumang Leela samba ha kumai hau ngai ha nungai leba ngai ha pathana ga irang to oinu ubidana Sumang Leela he chujin ba he machin punjat bi ba makhodi chara bi mission base masi equity ga ja to ye chingdo masi Sumang Leela koi redefine jo masi ekoi amtu revisit jo komsa Sumang Leela sekali Sumang Leela ko sekali why Sumang Leela kali Sumang Leela ko se ko thoro ba ko ye khale baru to ekoi hai ba amna thakku ro ya powerful ekoi media ko Sumang Leela se haina mapang kalan se ekoi se haina mapang kalan ne aja ekoi ko se to future se after future ba se mo da Sumang Leela achapwa natural role lori he se Meeyam sitatong di kangbiyo